Cristiano Ronaldo na back Touba Caze TV haina mingthonba YouTube channel amana Brazil da lemna FIFA World Cup 2023 ki match chamaga mari mak broadcast tawduna yenghalagani. India da di YouTube channel asida World Cup yengba phangloidori. Al Nassr gi damak sanariba Cristiano Ronaldo na live mode kauba Brazil gi sports media company amada achoba sanfam ama invest chawkhibadagi Caze TV ga partnership deal asi tawnakibani. Caze TV asi kumjali singani kunithoida Brazil dagi YouTuber amasung streamer Casimiro Miguel na live mode ka partner oiraga launch tawkhibani. Channel asi malem gi thakta tapna chawthoraktuna kumjali singani kunithoida Qatar da pangthokiba FIFA World Cup ki akhanaba match kharaga loinana Olympics amadi Premier South American Football Competition sing coverage tawba haurakibani. Chahi asigi oina World Cup ki match khudingmak Caze TV na 4K resolution da Brazil gi citizens singi damak lemna stream taunaba pandam thambli. Match sing asiga loinana behind the scene feature cultural program amadi interactive session kaya so stream tauduna naha oiriba fans singi pukning chingsin gadauri. Laibak tibadi FIFA World Cup 2023 ke match singi stream asi Brazil khakta da geo blog tobana Indian fans sing nadi YouTube channel asigi khuthangda World Cup ke match sing asi yengba phangloidauri. Caze TV amasung masigi parent company live mode na World Cup ke match sing broadcast taunabagi digital rights adu Brazilian territory khaktagi oina laikhibani. Hauji faubugi oina official oidrabasu leibaga sida Gina World Cup asigi match sing India da Z5 app ki khuthangda sandokna bohonari. Gina nauhaunana sport broadcasting arena da khongdanaba honabada chahi asigi FIFA World Cup asigi mateng laugadori. Gina arena asi chahi tararomgi mamangda thadoklamnabani. Gina hauji FIFA ga negotiation tauriba asiga loinana Unite 8 Sports relaunch tauragani hainasu lauthokiba laikhrabani. Masida sports khaktagi oiba channel mari yaugadoribani. Gina World Cup match sing Sandoknabagi deal asi US $1 million kuntra dagi kuntra manga faubada yanaraba yana leire haina su pausina makatari.